ngasi numidang wairam phong hiba tuan ba Manipuri sifong singdigi maru oibi I pausang khongasaraga Manipur top channel gi maikedi meyam na thamjagi ahanbada COVID-19 na machin-manao animak laikhidabigi imungi awabada LMG na sel gi mating pikhre tamthiraba COVID-19 laina laisana maram oiragi Imphal West district ki manungsana laiba Kodompokpi mamang laikaida miyai chalaba machin-manao ani laikhidabigi imungi awabada saruk yaraduna Light-minded group LMG Manipur gi President L Kunjakeshor amadi advisor Wangkhemsa Siamjai anina lusingba mihut kangbu amana lupa lising mangagi sel gi tengbang asi pikre haina group asigi publicity secretary Rakesh Naurem na thadorakpa serol amana khangalakli LMG Manipur gi secretary Sire Phibam Ozit assistant secretary Ningom Ongbi Ranibala Laima Washington Maitai na singwa LMG gi marueba member kayana saruk yakhi Laikhidraba machin-manao ani edudi yumnam Thedro amasum yumnam manglemni Laikhidraba Thedro gi loinabi amadi sahi taraga nipan amasum sahi taraga mangagi angang ani lehauri Laikhidraba yumnam manglem gina mahaki loinabi sahi taraga mapan sahi taraga taret amadi sahi taraga mathugi angang ahum lehauri sel gi tengbang PB gi thauram aduda saruk yakhiba LMG gi secretary SO Chingana Laikhidraba machin-manao anima nomugi shuruga sara Nongkhanariba sinming aktani tamthiraba COVID-19 laina laisena naduna laikhidraba makhoi ani na thabak suba yabagi sahi sudriba apikpa masasing amadi loinabising hundoklamli makhoina hinglingaida phawba setpa saba maning thungjadraba imung asida haujuk nangliba awaba khudongthiba sida khutaki oiba tengwang asi LMG Manipur gi fandagi minung sigaloina pangjabani haiki hainasu phungdurokli yamnamak laibak thiba pawmane Amasum makasa tajarak point ato pamaruy pa pau pizagi miyam lufok taminasi micro containment zone lauthokre July amadigi mari fawu Imphal West ki laikai taraga matoi Imphal East ki laikai tarada COVID-19 positive oiba masing khanghen hengalakpadigi area sing aduda micro containment zone oina lauthoktuna akan mathabak laukhatnaba DC sing amadi mari lenaba SP singna khangalakpadagi laikai sing asida police na micro containment zone lauthoktuna thasigi taraga mari fawba mapan thoktana ba madi dukan sing hangdana ba thongal da poster theat khre hain spouse na makhatana su phungdorakli Atopa pawamana nauna khalaba minister sing thabak pai bahokre cabinet amadi council of minister gi meeting pangthokadori nauna khalaba cabinet amadi minister of state sing asi thabak pai bahona khre health and railway na singba unit minister sing makhoi gi thabak pai bahokre ngarang nauna union cabinet amadi state minister sing wasak lokraba matung na ngasi nungthil union cabinet amadi council of minister sing gi oiba meeting pangthokadori Prime Minister na Sire Logduna pangthokadoriba Union Cabinet amadi Council of Minister gi mifam adu ngasi tuan ba mafamda pangthokadabani Nauna Minister khalaba matungda masina ahanba Council of Minister gi mifamne mifam sing asida kari khanagadage haibaduri khangmangamdri adumapo nauna khalaba Minister sing aduda Prime Minister na maki oiba warol khara thamlaba yai hainasu thajanari Atopa pawamana Himachal Pradesh ki hanagi minister laikhidre Himachal Pradesh ki hanagi minister oiramadana tana hauji Congress ki senior lusing musu oiriba Birbadra Singha matam kuina naramlaba matung ngasi ayu angan bada laikhidre ma ngasi Indira Gandhi Medical College Simla da masagi organ kya mathau toroktabana laikhidabani haidi masagi sai marfugatare suraba politician asi Himachal Pradesh ki oina khwaidagi matam sang CM oiramba lusing boiki Ma haujiki oina state asigi Solan district ki manungsana laiba Arkit ki MLA oiribani lusingba si mahaki punsida MLA mapalak oibadana MP mangaraksu oiramki ma Himachal Pradesh ki CM oina tam taruraksu puramki ma na laikhidabada laiba asigi president prime minister yauna maikai kyadagi lusingba kyan awapa phungdok narakli hainasu se phongasina palli Atopa pawamana khuding thabi village na COVID vaccine kapthokpa village oire singi district singdana Susampur ahanba amadi Tengnopal anisu tare DC Manipur miyambu COVID-19 laiset asidagi kannanaba Manipur lengang asobo thodang loduna pak sana COVID vaccine kapigi thabak sa tharakpa si mai pakpa haibadu oire Manipur gi singi village singi manungda khuding thabi village na COVID vaccine mapung phana kapthokpa ngamba ahanba village oire eduga Manipur gi hill district ki oina Sursampur district na COVID vaccine mapung phana kapthokpa ngamba district oiduna
फर्स्ट तारे मथंगदा टेक्नोपाल डिस्ट्रिक्ट ना सेकेंड तारे वफम असी टेक्नोपाल डिस्ट्रिक्ट की डिप्यूटी कमिश्नर डीसी ओइना थौपुरीबा नौरेम प्रवीण टेक्नोपाल डिस्ट्रिक्ट की मोरे सब डिविजन की मनुंगदा लैबा खुदेंग थाबी विलेज की एस खुदेंग थाबी बाप्टिस्ट चर्च की कॉम्प्लेक्स मनुंगदा लैबा जुबली हॉल पांथोखिबा अवेयरनेस कम कोविड वैक्सीनेशन थौरमदा फोंदोखिबनी हाइनसु पाउक्सन मखातारी तेंतंगना मखा सथजरकपोइना पाउ खरा पिजगे अंद्रोगी सफु उपी लैफम लेंदा मी असीबा फुमलिबसि लौथोकपियु रमेश साकपा अंद्रोना कुमखुदिंगी इंगेन की अहानबा नुमाइजंग नुमित्ता सोयबा यादना लाइटिन खुरंबगी थौरम पांथोक्तुना लाखली कुमसी चहीगी ओइनसु अंद्रोगी पाना लोइसंगना लाइ खुरंबगी थौरम पांथोकनी अदुबु थौरम असी पांथोक्त्रिंगगी मंगोइनना सदंग सेनबा मरिंगी इसिल इनाउसिंगना लाइ खुरंफमदा मी असीबा हक्सांग फुमजिलिबा असि अथुबा मतमदा लौथोकपियु मदु नत्रबदी लाइगी थौरम पांथोकपा यारोय हैना सब साकपा अंद्रो पाना लोइसंगी लौमी लाकपा सलाम रमेशना प्रेसदा थादरोकपा सिरोल असिना हाइरी सेरोल असिनहाय पुवारी सगोन अदुना लाकलाबा लाइफमलेन चफु उपिगी लंगबन उत्रोंग हुफम पुंखोंगदा सनंग सेनबा मरिंगना मी असीबा फुमजिनदुना सेंगलाबा लाइफमलेन असिबु मौंफम ओंथोकनाबा होटनारिबसि यामना लाइबक थिबने मणिपुर की लेंगा मापु ओइरिबा चीफ मिनिस्टर एन बेरेना सीआरपीसी की मखादा चामगा निफुगा मरी चलाइदुना असिबा हक्सांग फुमलिबा मौंफम की सरुक असिबु था अमा अनि ngak सिनबगी थबक लखतुना लाकलिबसिना ताकपदि सेंगलाबा लाइफमलेन असि मौंफम ओइहननाबा होटनारिबा लाइबक थिबने हाइरि आंध्र मियामगी खुलाव असिबु ताबिदुना लेंगा मापु मकोक ओइरिबा चीफ मिनिस्टरना चफु उपि लाइफमलेनगी पुंखोंग मी असीब फुमजिंदुना मौफम ओंथोकलिबसि लाउथोकनाबा होटनाबियो हाइनसु हाइजरकली मखा चथरकपोइन स्टेट सिगी वांग रथोपा थौदो वथोखरा मैमना हापसरमगे हाइस्पी की धर्मशाला स्ट्रीट की मियाम लक्ता मार्क्स उपतबा मीसिंगदा सैखिबा नुपा मसा अमा पुलिस मास्कोर ओइखरे असिगी वीडियो क्लिप मसा अमा मैम सोशल मीडिया दा हुजुजुक वायरल ओइरिबनी हिमाचल प्रदेश की धर्मशाला स्ट्रीट की मियाम तिनबा मरक्ता मार्क्स उपतब मीसिंगदा मार्क्स उपननबा सैखिबा मसागी सही मंगा सुरब नुपा मसा अमागी वीडियो अमा वायरल सत्खरबा मतुंगदा मफम अदुगी पुलिसना मार्कपो कोरोना वायरस की प्रोटोकॉल सिंगिदमक मखोइगी मास्कोट ओइहनख्रे हाइरिबा नुपा मसादुगी ममिंग अमित कौई हाइरि अमसुम अमितना पुलिसना मियामदा मार्क सिजिननबा हाइबदु अइहाकना उइ अदुना अइनसु प्रोटोकॉल ngaktraba misingda ngang batai haina aina khanki haina su hairikli atopa pawamana tn gi mandaphamda si cucumber kg lising amaga saniga loinana ani fare tamil nadu gi mandapamda forest department amasum the indian coast guard icg gi loinaba apunba operation amada miyoi ani degi si cucumber kilogram lising amaga sani phagat pangam khre so hairi अतोपा पाव मनम दुबई शिप अमा पोखाइबदा किलोमीटर 15 लापदा लैबा संगसिंग निखरे दुबई की जीवेल अली पोर्ट पुंदुना लैबा यूएई की कमर्शियल हबता सतकदबा पोर्ट पुबा शिप अमदा पोखाइबगी थौदो अमा थोखरे मदुना दुबई की सिटी दा अकीबा फंगबा इथक अमा हवनखरे अमसुम हिथांगफम अदुदगी किलोमीटर 15 लापा मफमसिंगदा लैबा युमगी फकलांग अमसुम थोंगनाव फावबा निकहनखी साइरि अमसुम पोखाइख्रबा मतुंग पुंग अनि हेना शिप अदुदा मई हौना साखी हाइनसु पाउसिन मखातारी तोपा पावमना चाइनीस नुपा अमा मसा निपान पोकपगी सेंटेक लुपा करोड़ अहुम थीगदबदु लाख 10 दा हंथानख्रे चाइना की लोकल गवर्नमेंट मसागी से 50 सुरबा लौमी अमना अंगांग निपान लैदुना लैपा की फैमिली प्लानिंग लो थुगाई हाइबगिदमक योन मिलियन 2.6 इंडिया दा लुपा करोड़ अहुम सेंटेक की सेंफम ओइना थीगदबदु फिकथानख्रे सेंटेक की सेंफम अदु योन लिसिंग मौद्रा इंडिया दा लाख 10 दा हंथना थियलगनी हाइना चाइनीस मीडिया ना हाइरि हेनसु फोंदोरकली पाउसी लुसिलकपोइन ngasi मणिपुर की कोविड-19 अपडेट मैम थमजरमगे गवर्नमेंट ऑफ मणिपुर कोविड-19 कमल कंट्रोल रूम दगी थादोरकपा प्रेस रिलीज नंबर 470 ngasi tang 9 tha 3 ing lising ani ga kunga matoi ngasi numidang weram gi pung mga fugi oiba update ta hauki ba pung kunga mari da miyoi sani pan ga kunthra ga homdoi general population dagi miyoi taruk amana central armed police force dagi covid-19 positive oiki हाइरिबा मियोइ सिंगसी इम्फाल ईस्ट दगी चामग यांखैगा मंगा इम्फाल वेस्ट दगी सहुम तरागा निपान थौबाल दगी हुमफुगा निथोय बिष्णुपुर दगी यांखैगा मंगा कक्सिंग दगी मारफुगा मपान उखुल दगी 3 चुचामपुर दगी
humfuga manga Sandel gi taraga nipan Tamenglong gi taruk Teknopal gi ani Herzol gi taraga humdoi Kamjong gi ama None gi ama masum Kangpokpi gi nifuga mathoi aduga makhoi gi lokhat pham tokpa susin tharang khudimok lokhat khri suhari haukiba pung kun gi mari the state level COVID-19 death audit committee gi report amagi matung ina miyoi taraga ni thoi COVID-19 na laikidre mikhoi singsi Imphal West gi mari Thawal gi ama Bisnupur gi ani Kaksing gi ama Kangpokpi gi ama masum Susampur gi ahum ni hari aduga makhoi singsina Rims gi ahum Janims da ahum Ras Medicity da ama DI Susampur ahum CCC Ras Bhawan da ama masum home isolation gi ama laikidabani aduga apun boina COVID-19 na laikidaba miyoi masingsi lising amagastani ga nifuga matai sure aduga ngasi miyoi satruka kuntraga mari COVID-19 gi naba paraktuna discharge tokre hain spali aduga hauze active case on nahanduna lairiba miyoi masingsi lising taruka satre ka kunga tare ni aduga recovery rate na 89.40% ni hain spali aduga haukiba pung kuninga mari asida apun ma D type oxygen cylinder lising amaga satre ka taraga taruk amasum B type oxygen cylinder samri ga humdraga tare khena health facility Manipur da phangan khreso hari aduga July gi tang tareta vaccinated tokhiba miyoi masingsi lising kuntraga satruka kunga tare ni haibidi nongmada COVID-19 vaccinated tawbagi sangsi aduki matik hengale habini aduga apun boina vaccinated tawraba miyoi masingsina miyoi lakni pan lising kunga taruka satre ka sumagi anini haidibisigi manungsida first dose kapthokraba miyoi masingna lak taret ka lising kuntraga mangaga satruka tarani aduga second dose kapkiba miyoi masingna lising maudraga mathoiga sumnagi maudraga ni thoini su hairi aduga me hauziko inadi matang sa lusinjarage pathoksa kiblo sokiba lan kibi yor singa pigin anawa ipau sing update pijar hige me update ngaminasi haina thamjari and thank you